Papa saung dong tak kumayo. Sumain. Pupuga masuk ke TV dia, tha lekat pen. Good afternoon ma'am, kana no, please like to video mo, support to video mo. Shri Krishna Govinda Hari Murari. Le kapi ni
अच्छी है सब से तू कितनी अच्छी है सब मेगो यो मेगो Cái baba bị cái này. हाँ Cái baba nhà cơ mà cái baba bị cái đầu này. तो बाबा ब्लेक से तो three bags full three bags full ना तो वो लाकी थी Baba ini mama teh. Ini yang ini. Sri Krishna kanabu lagte ne like ka bo phang debo edi elbi se jam na laida be elbi kaino ka chakle te ja dak je di mana ko sinta Kita pilih dia. kita Mama tak kayak. Iba. Iba. ka chakle ke ne higi laida be elbi se support to bin kanabu leiti kanabu lagte bo like pa am ta pau phang debo sigai mo he no processing aina loi kathat khiba khara kaja badusu oh 1 lakh thank you so much wari ka disuna ba sang debo Good afternoon, ma'am. Thank you. I will be the Changi Ragli like the Sanbiram. Partner, if you have a day, I Money with the lake happening. Oh, now, hey.
To like tꯧꯕꯤꯔꯛꯂꯤꯕꯁꯤꯡ ꯏꯅꯥꯎꯁꯤꯡ thank you so much. ꯌꯥꯝ support ꯇꯧꯕꯤꯌꯣ. Ôi nè. Cái đây kìa. Mà không thích ly rồi nè. Mà không thích ly rồi. Buka TV-nya mo, buka TV-nya mo. Yang saya cuma kerja di sana kan ya. Bukan di sana, mina nak buat. Ini kita bersama tengah-tengah top kan ya. Wali lumayan nak ini kita benar. Aduh. Kalau ni saya kita daun jangan ni. Thùng như vô rồi. Thùng như vô có sẽ cắt chúng ta hai lần. Ui nè, ta chân như này. Hôm nay ta đi khờ được.
Kainunya, kini, kainunya, kita lagi ni, kita lagi ya. Haka cera tu mai kapra ne, kuku dah hari na, kuku haka cera hari tu na. Kainunya cikra ke, kuku na buat pikai tu, kuku dah hari tu haka cera, kuku dah hari, kuku sih haka cera, cu. Kamu apa udah kan? Laka mama laka. Kamu mogli tinggal mama. Neng si tiba, kuku ke tiba jeng dulu. Si tiba macam ni ikut gami, cakap tiba jeng macam. Iya, dia aku dia di. Kalingan no? Gitu. Ya haure, phone ura kau. Ati bare nang haure. Tu kita ni aci yang terus mama nungsi berah. Lagi Kiam nungsi? subjana. Subjana. Aduh di siapa tahu hai lo. Siapa tahu? Nanti tu kita ni aci ya satu aja. Tuh kita nih boleh. Tuh kita nih boleh. Mama ada phone na ini. Meri? प्यारी माँ मेरी प्यारी माँ है कि ममा दा तान था बदा नंगन्नार नंगन्नार तू कितनी अच्छी है तू कितनी भोली है मेरी प्यारी माँ ओ Tis menung dan ya, nak ukur tu thora kan ni. Kalau cil kupuna lawan. Nah, mungkin saya jatuh kali. Thôi. Rồi.
ꯑꯁꯣꯛꯄ ꯊꯃꯣꯏ ꯄꯨꯗꯨꯅ ꯍꯟꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯑꯁꯣꯛꯄ ꯊꯃꯣꯏ ꯄꯨꯗꯨꯅ ꯍꯟꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯍꯪꯒꯣꯏꯔꯦ ꯍꯥꯏꯕ ꯎꯠꯇꯨꯅ ꯆꯠꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯃꯨ ꯀꯧꯅꯤꯡꯗ꯭ꯔꯒ ꯆꯤꯟꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯃꯨ ꯀꯧꯅꯤꯡꯗ꯭ꯔꯒ ꯅꯆꯤꯟꯅ ꯀꯔꯝ ꯂꯦꯟꯂꯤ ꯍꯪꯂꯝꯃꯨ ꯀꯔꯝ ꯂꯦꯟꯂꯤ ꯍꯪꯂꯝꯃു ꯀꯔꯝ ꯂꯦꯟꯂꯤ ꯍꯪꯂꯝꯃꯨ ꯃꯔꯨꯞ ꯑꯣꯏꯕꯩ ꯍꯧꯅꯁꯥ ꯃꯔꯨꯞ ꯑꯣꯏꯕꯩ ꯍꯧꯅꯁꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯅ ꯁꯃꯥ ꯂꯥꯛꯏꯅꯦ ꯀꯧꯔꯝꯒꯦ ꯑꯣꯏꯅꯃꯛ ꯑꯪꯈꯛꯇꯤ ꯀꯧꯕ ꯂꯥꯛꯑꯦꯍꯦ ꯑꯪꯈꯛꯇꯤ ꯀꯧꯔꯦ ꯁꯃꯥꯅ ꯀꯧꯔꯔꯦ like thank you ꯑꯩ ꯂꯣꯏꯁꯜꯂꯒ ꯑꯩꯅꯕꯨ ꯇꯧꯅꯤꯡ ꯉꯥꯛꯇꯪ ꯀꯌꯥꯝ ꯆꯨꯂꯦ ꯑꯩ ꯊꯥꯏꯁꯦ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤꯗ ꯂꯣꯏꯁꯜꯂꯒ ꯑꯩꯅ ꯇꯧꯔꯃꯤ ꯃꯩꯁꯅ nice song ꯌꯥꯝꯅ ꯍꯩꯀꯣꯠ ꯀꯥꯎꯁꯤꯡ ꯇꯧꯁꯜꯂꯤꯅꯤꯗ ꯏꯁꯩ ꯁꯛꯄꯗꯨꯒ ꯃꯤ ꯄꯥꯏꯁꯜꯂꯛꯏꯁꯤꯔꯕꯁꯦ ꯑꯩꯒꯤ ꯏꯁꯩꯁꯦ ꯆꯥꯛ ꯆꯥꯔꯕ ꯏꯅꯃ ꯆꯥꯗ꯭ꯔꯤ ꯑꯩꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯖꯤꯜꯂꯤꯉꯩꯗꯤ ꯐꯥꯔꯁ ꯇꯥꯏꯝ ꯀꯥꯗꯕꯁꯤꯒ ꯃꯊꯥ ꯁꯥꯏꯗ ꯊꯝꯒꯦ thank you ꯕꯤꯁꯔꯨ ꯏꯁꯩ ꯌꯥꯝꯅ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯁꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗ ꯉꯥ ꯊꯣꯡꯉꯤ ꯁꯃꯥꯗꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯁꯥꯏꯗꯒꯤ ꯃꯤꯁꯦꯅꯦ ꯆꯪꯉ ꯊꯣꯛꯂ ꯇꯧꯔꯦꯕ ꯑꯗꯨꯅꯦꯕ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯝꯃꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯃꯥꯅ ꯀꯧꯔꯛꯏꯁꯤꯔꯕ ꯃꯌꯥꯝ ꯄꯥꯏꯁꯜꯂꯦꯗꯣ ꯏꯕꯣꯍꯣꯏꯁꯨ ꯂꯥꯛꯑꯦꯗꯣ ꯑꯩꯁ ꯑꯩꯒꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯄꯋꯥꯔ ꯂꯩꯖꯥꯠꯅꯤ ꯑꯩꯅ ꯂꯣꯏꯁꯜꯂꯒꯦ ꯇꯧꯕꯗ ꯃꯔꯤ ꯆꯪꯉꯛꯑꯦ ꯑꯩꯗꯤ ꯍꯋꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯍꯋꯥꯏ ꯊꯣꯡꯈ꯭ꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯉꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯣꯅ ꯑꯗꯨꯝ ꯊꯥꯕꯅꯤꯗ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯔꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯗꯤ ꯍꯥꯏꯅ ꯏꯁꯩ ꯃꯇꯦꯡꯈꯛ ꯉꯪꯕꯗ ꯑꯩꯒꯤ ꯏꯁꯩꯁꯦ ꯇꯥꯕꯖꯥꯠꯅꯤ ꯃꯌꯥꯝꯁꯦ ꯏꯁꯩꯁꯦ ꯇꯥꯅ ꯃꯌꯥꯝ ꯄꯥꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯂꯥꯡꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯕꯛꯁꯦ ꯁꯤꯅꯤ ꯑꯩ ꯅꯍꯥꯟꯁꯨ ꯑꯣꯟꯗ ꯀꯩꯅꯣꯒꯤ ꯆꯤꯌꯔꯁꯤꯠꯅ ꯍꯣꯁ ꯑꯣꯟꯗ ꯂꯩ ꯍꯥꯏꯗꯣ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯏꯆꯦ ꯀꯧꯒꯦ ꯍꯥꯏꯕ ꯏꯆꯦ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯃꯤꯅꯣꯃ ꯅꯨꯄꯤ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯤꯕꯣ ꯑꯣꯟ ꯊꯝꯒꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏ ꯃꯥꯅꯦ ꯏꯕꯣꯍꯜ ꯑꯣꯏ ꯃꯥꯅꯦ ꯃꯌꯥꯝꯁꯦ ꯊꯝꯃꯣ ꯑꯣꯟꯗ ꯊꯝꯃꯣ ꯑꯩꯁꯨ ꯑꯣꯟꯗ ꯂꯩꯗꯣꯏꯅꯤ ꯑꯍꯟ ꯂꯃꯟ ꯂꯩꯕꯅꯤꯅ ꯁꯔꯃꯥꯗꯤ ꯈꯪꯉꯣꯅꯤ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯁꯦ ꯑꯍꯟ ꯑꯅꯤ ꯑꯍꯨꯝ ꯑꯉꯥꯡ ꯊꯣꯡꯕ ꯊꯥꯛꯄꯩ ꯆꯥꯕꯩ ꯃꯇꯝꯒꯤ ꯌꯥꯝ ꯊꯕꯛꯁꯦ ꯀꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅꯅꯦ ꯊꯣꯡ ꯊꯥꯛꯄꯩ ꯚꯤꯗꯤꯑꯣ ꯂꯧꯔꯁꯨꯅꯦ ꯃꯇꯦꯡ ꯉꯥꯏꯍꯥꯛꯇꯪ ꯂꯧꯕꯗ ꯐꯖꯅ ꯂꯧ ꯉꯝꯗꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯦ ꯊꯦꯡꯅꯕꯨꯗꯤ ꯆꯥꯏꯑꯕ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯑꯅꯤꯗ ꯆꯥꯏꯑꯕ ꯆꯥꯛꯁꯦ ꯂꯣꯏꯁꯜꯂꯦ ꯍꯣꯏ ꯄꯣꯍꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯃꯌꯥꯝ ꯄꯣꯍꯜꯒꯤ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯀꯅꯥꯅꯣꯒꯤ ꯑꯦꯜꯕꯤꯗꯅꯦ ꯆꯦ ꯀꯅꯥꯅꯣꯒꯤꯗꯔ ꯀꯩꯅꯣ ꯀꯥꯈ꯭ꯔꯦꯕ ꯄꯣꯍꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯌꯦ ꯕꯨꯕꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯕꯨꯕꯣꯛ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯕꯨꯕꯣꯛ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅꯦ ꯑꯦꯜꯕꯤꯗ
ꯄꯨꯜꯂꯨꯔꯦꯕ ꯃ꯭ꯌꯨꯖꯤꯛ ꯏꯁ ꯂꯥꯏꯐ ꯀꯗꯣ ꯃꯨꯛꯀꯅꯥ ꯃꯨꯛꯀꯅꯣ ꯃꯨꯛꯀꯅꯣ ꯐꯃꯨꯡ ꯄꯨꯄꯨ ꯃꯅꯥꯛꯇ ꯐꯃꯨꯡ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯀꯛꯏꯁꯦ ꯏꯃꯥ ꯗꯤꯌꯥꯁꯨ ꯂꯥꯛꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣꯝꯗ ꯕꯦꯇ꯭ꯔꯤꯁꯨ ꯂꯣ ꯍꯥꯏꯖꯜꯂꯦ ꯑꯩꯗꯤ ꯇꯟꯖꯥꯁꯦ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯛ ꯑꯣꯏꯃꯥ 9 ꯂꯥꯏꯛꯀ ꯌꯧꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯉꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯥꯏꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯒꯅꯦ ꯄ꯭ꯔꯣꯁꯦꯁꯤꯡ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯀꯛꯊꯠꯀꯦ ꯑꯩ ꯇꯜꯂꯦ ꯑꯗꯨꯅ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗꯦꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯉꯥ ꯊꯣꯡꯅꯤꯗꯤꯌꯥ ꯑꯩ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯀꯣꯛ ꯁꯥꯏ ꯂꯣꯏꯔꯒꯅ ꯀꯛꯊꯠꯈꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯆꯦ ꯀꯔꯥꯝ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯗꯉꯩ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯗꯤꯌꯥ ꯂꯩꯅꯥ ꯏꯕꯣꯍꯜ ꯁꯔꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯩꯁꯅꯥꯝꯁꯨ ꯂꯩꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯩꯅ ꯁꯅꯥ ꯂꯥꯛꯑꯗꯤꯕꯣ ꯃꯌꯥꯝ ꯄꯥꯏꯁꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯕꯣ ꯁꯅꯥ ꯑꯩꯅ ꯉꯥꯛꯇꯪ ꯑꯗꯨꯝ ꯊꯥꯕꯅꯤꯅ ꯋꯥꯠꯇꯥꯏꯟꯁꯦ ꯑꯝꯇ ꯀꯣꯛ ꯀꯥꯗꯕꯁꯦ ꯀꯣꯛ ꯁꯥꯏꯌꯦ ꯋꯥꯠꯇꯥꯏꯟ ꯀꯥꯗꯕꯁꯦ ꯀꯣꯛ ꯁꯥꯏ ꯑꯗꯨꯒ ꯑꯣꯏꯔꯕ ꯑꯣꯏꯗ꯭ꯔꯤ ꯀꯥꯏꯗꯩꯅꯣ ꯋꯥꯠꯇꯥꯏꯟ ꯋꯥꯠꯂꯤ ꯈꯥꯏꯕꯣꯛꯄꯨ ꯐꯥꯗꯦ ꯈꯥꯏꯕꯣꯛꯄ ꯑꯣꯏꯗ꯭ꯔꯤ ꯀꯩꯅꯣꯗꯣ ꯋꯥꯠꯇꯥꯏꯟꯗꯣ ꯀꯨꯟꯃꯔꯣꯛꯐꯝ ꯀꯩꯅꯣꯗꯤ ꯑꯣꯏꯖꯔꯦ ꯁꯕꯁꯀ꯭राꯏꯕꯇꯤ ꯌꯥꯝꯖꯔꯦ ꯀꯦ ꯌꯧꯖꯔꯦꯕ ꯑꯗꯨꯒ ꯋꯥꯁ ꯇꯥꯏꯝ ꯑꯃꯐꯥꯎ ꯀꯥꯗꯦ ꯈꯥꯏꯗꯣꯛꯄ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯦ ꯁꯔꯃ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯁꯣꯝꯗꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯥꯡꯈ꯭ꯔꯕ ꯇꯟꯖꯥꯁꯤꯒ ꯑꯦꯜꯕꯤ ꯊꯥꯖꯤꯟꯗꯅ ꯑꯁ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩ ꯑꯦꯜꯕꯤ ꯊꯥꯕꯩꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦ ꯍꯥꯏꯗꯤꯅꯦ ꯂꯣꯏꯅ ꯀꯛꯈꯤꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯅ ꯂꯩꯅꯤꯅ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯂꯣꯏ ꯀꯛꯈꯤꯅꯦ ꯃꯦꯃꯣꯔꯤꯁꯅꯨꯀꯣ ꯃꯦꯃꯣꯔꯤꯁꯅꯨ ꯑꯩ ꯊꯕꯛ ꯈꯔ ꯀꯟꯈꯤ ꯍꯣꯁ ꯑꯣꯟꯗꯥꯏꯗꯣ ꯆꯦ ꯁꯤꯠꯀꯤ bathroom done ka morning done hai ꯑꯩꯅ ꯁꯣꯝꯗ ꯏꯊꯧ ꯀꯟ ꯂꯩꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯤꯕ ꯍꯣꯏ ꯁꯔꯃ ꯍꯥꯏꯈꯔꯦ ꯇꯤꯌꯥꯅ ꯁꯔꯃꯥꯗ
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯀꯛꯈꯤꯗꯨꯒꯤ ꯈꯟꯕꯗ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯁꯔꯨꯛ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯤꯌꯥꯅ ꯑꯩꯗꯤꯌꯥꯗ ꯕ꯭ꯂꯨ ꯂꯩꯔꯝꯗꯦ ꯀꯩꯒꯤꯅꯣꯅꯦ ꯕ꯭ꯂꯨ ꯍꯥꯞꯀꯦ ꯑꯩꯗꯤꯌꯥꯅ ꯃꯦꯃꯣꯔꯤ ꯁꯥꯎꯀꯣ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯤ 이거 할라게 델룽가 하이게래 이거는 디아나 호이 호이 해봐 디아나 디아나 아이고 이거 볶아놔야지 Kok siro lagi bayi udah kayak bawa mesti kan apa dia tengku seperti biru kuri yang bayi hai kira dia na siro lại dia lagi chalo dia chalo chỗ nào chả pijari này nada ibu hal sama bayi ba na kali ang chakti gabe iso loy ra ba mama tasty hoy bra hoy dia hoy ra ba ya tasty hoy hai tasty hoy bro Sarmana bye dia hai khre chak Sarma di chak loy ra bo kenogi ibu halgi keno ID miyam mana ne ko legise
blue, red, pink mayamse. Mayada loirabo masana? Masana loiraba? Chak pijare. Haubra? Haubra? Alu baja to bidrai. Dom kana mamai tanare, mamai tanare, mamai tanare. Mamai tanare. Haubro. Pamu pamu fajana pamu tani. Jade 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 pupuna saure. Ayoina saure. Pamu pamu mangata pamu mangata pamu. 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 Pamu dom tani. Mamai tanare, mamai tanare. Se. Ina thaba kalli. Mayamna support tawbiri. Chakta nungmada khachik khachik chabiyo aise kai haina. Amuka punna chabiyo kai hain sibu. Amukta chak jamna charati bhoge subani. Dina khatang tang chata ba. Mama laye tasty tasty khana. Tasty tasty khana hai. Amukta jam chadi bhoge chuye. Bol ge ID mayam che blue, red, pink. Bol kay mathil sarage. Oh, ibu halda wang hangi na ikay no na elbi thalorga processing matungda ina loi kathat khine kay no siwa. Ay kapning majan. Yam loi kai wo. Kana lakehe niya? Sama ini mah